ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯏꯁ꯭ꯀꯨꯜ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥ ꯄꯤꯕ ꯌꯥꯎꯖꯗꯦ, ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛꯇꯅꯤ, ꯃꯃꯤꯡꯅ ꯀꯦꯇꯨꯀꯤ ꯀꯧꯏ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯀꯦꯇꯨꯀꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯏ, ꯌꯥꯝꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯌꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯞꯅ ꯇꯞꯅ ꯅꯥꯄꯜ ꯀꯥꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯦꯇꯨꯀꯤ ꯅꯥꯄꯜꯅ ꯃꯁꯥꯗꯨ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯤ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ꯫ ꯃꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯨꯔꯕꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯅꯠꯇꯦ, ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯉꯁꯤꯁꯨ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯇꯧꯔꯤꯕꯗꯨ ꯃꯃꯥꯏꯕꯦꯝꯃ ꯊꯥꯁꯅꯥ ꯆꯪꯂꯛꯄꯗꯨ ꯎꯔꯦ, ꯃꯁꯤꯡꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯉꯁꯤꯅꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯝꯕ ꯊꯣꯛꯂꯒꯕ? ꯑꯩꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯄꯥ ꯃꯆꯥ ꯍꯦꯛꯇ ꯃꯥꯟꯅꯈꯤ꯫ ꯑꯩꯅ ꯑꯣꯏꯅ ꯑꯉꯥꯎꯕꯤ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯇꯧꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯄꯗ ꯎꯔꯦ ꯃꯆꯥꯅ ꯌꯥꯝ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯥꯁꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯉꯁꯤꯅ? ꯀꯦꯇꯨꯀꯤ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯁꯅ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯗ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯗꯨꯅ? ꯀꯤꯅꯦꯍꯦ! ꯏꯃꯥ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ? ꯀꯔꯤ ꯑꯉꯥꯡꯅꯣ ꯅꯪꯁꯤꯕꯣ? ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯕꯨ ꯃꯔꯝ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯕꯗꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯀꯦꯇꯨꯀꯤ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯥꯁꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ, ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯣ? ꯀꯣꯏꯔꯨꯒꯦ꯫ ꯕꯦꯝꯃ, ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯍꯟꯈꯤꯗ꯭ꯔꯤ, ꯊꯠꯈ꯭ꯔꯦ ꯐꯠ ꯀꯦꯇꯨꯀꯤꯅ꯫ ꯏꯃꯥ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯗꯨꯗ ꯇꯥꯃꯟꯗꯅ ꯑꯩꯅꯦ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ꯫ ꯍꯩ, ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯌꯦꯡꯉꯣ, ꯅꯪꯒꯤ ꯅꯇꯥ ꯂꯩꯍꯥꯎꯗꯣ ꯀꯌꯥꯗꯤ ꯏꯪ ꯇꯞꯂꯤꯕ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯗꯤ ꯏꯆꯥ ꯂꯩꯍꯥꯎꯗꯣ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯃꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯃꯥꯒꯨꯝꯕꯁꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯤꯅ ꯁꯦꯡꯗꯕ ꯇꯥꯔꯦ꯫ ꯑꯩꯁꯤꯕꯨ ꯇꯪꯈꯥꯏꯔꯣ? ꯀꯩꯅꯣ ꯇꯪꯈꯥꯏꯌꯦꯗꯤ? ꯏꯃꯥ, ꯅꯪ ꯉꯁꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯍꯧꯗꯦ, ꯑꯩ ꯍꯧꯖꯗꯦ꯫ ꯀꯦꯇꯨꯀꯤ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯁꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯖꯍꯧꯏ꯫ ꯂꯩꯍꯥꯎ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯇꯥꯅꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯁꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ, ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯈꯦꯟꯅꯩ꯫ ꯁꯛꯇ ꯌꯦꯡꯂꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯗꯨꯕꯨ ꯂꯝꯆꯠꯇꯃꯨꯛ ꯌꯦꯡꯂꯨꯔꯒꯅ ꯂꯩꯍꯥꯎ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤ ꯃꯥꯅ ꯊꯣꯛꯂꯛꯄꯒ ꯂꯩꯍꯥꯎꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯦ꯫ ꯂꯩꯍꯥꯎ ꯀꯦꯇꯨꯀꯤ ꯃꯍꯥꯛꯅ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯔꯕꯁꯨ ꯑꯅꯤꯁꯤ ꯀꯣꯏꯅꯗꯦ, ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯅꯩ꯫ ꯂꯩꯍꯥꯎ ꯀꯦꯇꯨꯀꯤꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯎꯅ ꯎꯏꯗ? ꯀꯦꯇꯨꯀꯤ ꯃꯆꯤꯟꯗꯨ ꯄꯩꯔꯞ, ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯅꯠꯇꯦ ꯀꯩꯁꯨ꯫ ꯌꯥꯔꯦ ꯂꯥꯛꯑꯣ, ꯅꯠꯂꯤ ꯅꯠꯇꯦ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯗꯨ ꯒꯝ ꯒꯝ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯩꯍꯥꯎ ꯃꯥꯒꯤ ꯃꯇꯥ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯇꯥꯟꯅꯈꯤ꯫ ꯀꯥꯏꯗꯅ ꯆꯠꯂꯤꯗꯨꯕꯣ? ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯛꯊꯣꯛꯄꯁꯦ ꯍꯌꯦꯡꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯖꯥꯏꯕꯨꯡꯉꯣ ꯐꯪꯗꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝꯗꯨ ꯃꯍꯩ ꯍꯟꯗꯣꯛꯅꯈꯤ꯫ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯒꯤ ꯂꯝꯕꯤ ꯄꯤ꯫
ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯄꯤꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯃꯤꯗꯨ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯦꯇꯨꯀꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯈꯤꯕꯗꯨꯗ ꯂꯩꯍꯥꯎꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯦ?" ꯀꯦꯇꯨꯀꯤ ꯈꯨꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯗ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯂꯩꯍꯥꯎ ꯀꯔꯤꯅꯣ ꯈꯜꯂꯤ, ꯑꯗꯨꯕꯨ ꯎꯔꯛꯏ ꯃꯍꯥꯛꯁꯨ ꯅꯍꯥ ꯄꯥꯈꯪ ꯑꯃꯅ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ꯫ "ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ, ꯅꯨꯄꯥꯁꯤꯡꯁꯤꯁꯨꯅꯦ ꯃꯃꯤꯠ ꯉꯥꯎꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯅꯔꯒ ꯂꯩꯔꯕꯁꯤꯗ ꯂꯝ ꯍꯦꯟꯅꯤꯡꯂꯗꯤ ꯎꯄꯥꯏ ꯂꯩꯇꯦ, ꯑꯩ ꯍꯥꯏꯔ ꯀꯟꯕ ꯉꯝꯗꯧ ꯂꯩꯇꯦꯕ." ꯍꯥꯏꯅ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯗꯨꯅ ꯅꯍꯥ ꯄꯥꯈꯪꯗꯨꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯦꯞꯁꯤꯟꯕꯗ ꯅꯍꯥ ꯄꯥꯈꯪꯗꯨ ꯃꯃꯥꯏ ꯆꯠ ꯂꯨꯛꯊꯈꯤ꯫ ꯀꯦꯇꯨꯀꯤ ꯌꯥꯝ ꯇꯞꯅ "ꯅꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯛꯑꯣ." ꯅꯨꯄꯥꯗꯨ ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯤ꯫ ꯀꯦꯇꯨꯀꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛꯁꯨ "ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ." ꯅꯨꯄꯥꯗꯣ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗ, ꯌꯦꯡꯂꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯐꯦ ꯐꯦ ꯍꯥꯏꯗꯨꯅ ꯅꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯇꯞꯅ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯟꯅ ꯍꯦꯛꯇ ꯀꯩꯊꯦꯜ ꯃꯌꯥꯏꯗꯨꯗ ꯂꯥꯎꯈꯠꯂꯛꯏ꯫ "ꯌꯦꯡꯂꯛꯑꯣꯗꯤ ꯀꯣꯛ ꯌꯦꯡꯂꯛꯑꯣꯗꯅ, ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯑꯩꯒꯤ ꯋꯥꯁꯤ ꯌꯥꯝ ꯊꯧꯑꯣꯏꯗꯕ꯭ꯔꯥ? ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯀꯤꯗꯕ꯭ꯔꯥ?" ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥꯏꯗꯨ ꯁꯠ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯦꯇꯨꯀꯤ ꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯔꯞ ꯆꯤꯡꯈꯠꯂꯤ꯫ "ꯑꯗꯨꯅꯤꯗꯅ, ꯉꯁꯥꯏꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯁꯥꯎꯍꯜꯂꯕꯅꯤꯅ ꯀꯝꯗꯧꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯅꯨꯄꯥꯗꯨ ꯇꯥꯞ ꯐꯥꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯀꯞꯂꯒ "ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯆꯥꯏꯕꯦꯝꯃ." "ꯉꯥꯛꯄꯤꯕ? ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯠꯁꯦ ꯀꯣꯊꯣꯛꯑꯣ, ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯝꯇꯗ ꯌꯦꯡꯕ ꯉꯝꯗꯅꯕ." ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯈꯠꯅ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯐꯥꯕ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯒꯤ ꯃꯈꯣꯡꯗ ꯇꯨꯔꯔꯤ꯫ "ꯃꯆꯥꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯃꯃꯥ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." "ꯑꯁ, ꯍꯦ, ꯑꯍꯟꯁꯤ ꯑꯝꯇ ꯄꯨꯊꯣꯛꯈꯣ, ꯌꯥꯝ ꯍꯩꯅꯗ꯭ꯔꯦ. ꯑꯗꯨꯒꯅꯦ, ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯅꯕ ꯁꯦꯝ ꯁꯥꯎ. ꯃꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯁꯣꯛꯈꯤꯕ ꯑꯩ ꯁꯦꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯦꯇꯨꯀꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯥꯎ ꯑꯣꯏꯔꯤꯕꯁꯤꯡꯗꯨ ꯈꯥꯝꯗꯣꯛꯄꯗꯤ ꯉꯝꯖꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯆꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯪꯏ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯦꯛ ꯈꯥꯝꯂꯨꯔꯕꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯋꯥꯕ ꯅꯪꯒꯅꯤ ꯍꯥꯏꯕ꯫ ꯃꯆꯥꯏꯕꯦꯝꯃ ꯑꯁꯤꯅ ꯁꯥꯎꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯂꯩꯍꯥꯎꯗꯨ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯂꯝꯕꯤꯗꯅꯤ ꯆꯠꯅ ꯆꯠꯅ ꯂꯩꯍꯥꯎꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯉꯁꯥꯏꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯃꯥꯗꯨꯅꯁꯨ ꯑꯗꯨꯛ ꯀꯟꯅ ꯍꯥꯏꯖꯔꯤꯗꯣ, ꯅꯪꯁꯨ ꯈꯔꯗꯤ ꯌꯦꯡꯕ ꯌꯥꯕꯅꯤ." ꯀꯦꯇꯨꯀꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ꯫ "ꯑꯩꯁꯤ ꯅꯪ ꯑꯣꯏꯔꯣ, ꯑꯗꯨꯒ ꯑꯩꯅ ꯅꯪꯃꯨꯛ ꯑꯣꯏꯔꯒꯦ, ꯑꯗꯨꯒꯅꯦ ꯅꯪꯅ ꯂꯣꯏꯅ ꯁꯤꯜꯂꯨ." "ꯍꯩꯃꯥ, ꯍꯣꯏ ꯌꯥꯔꯗꯤꯅꯦ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯗ ꯌꯥꯗ ꯇꯧꯕꯒꯤ ꯋꯥꯅꯤ. ꯌꯥꯔꯝꯂꯗꯤ ꯅꯍꯥꯟꯅ ꯑꯣꯏꯔꯅꯤ. ꯅꯪꯒ ꯑꯝꯇ ꯑꯣꯏꯍꯜꯂꯣꯏ." "ꯐꯔꯦ, ꯑꯣꯏꯍꯧꯔꯣ." "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯖꯕ ꯑꯃ ꯌꯥꯎꯏ. ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯧꯕ ꯑꯝꯇ ꯉꯝꯃꯣꯏ. ꯀꯥꯡ ꯐꯥꯎ ꯍꯥꯠꯄꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯃꯤꯒꯤ ꯃꯃꯤꯠꯄꯨ ꯀꯣꯊꯣꯛꯄ, ꯑꯗꯒꯤ ꯃꯈꯣꯡꯕꯨ ꯀꯛꯊꯠꯄꯋꯣ, ꯃꯈꯨꯠꯄꯨ ꯀꯛꯄꯋꯣ, ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯕ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯃꯌꯥꯝꯗꯨꯗꯒꯤ ꯃꯍꯥꯎ ꯇꯪꯒꯦ ꯍꯥꯏꯔꯣ ꯑꯃ?" "ꯏꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅꯦ ꯃꯍꯥꯎꯒ ꯇꯪꯖꯅꯤꯡꯗꯦ. ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡ ꯁꯨꯃꯥꯏ ꯂꯣꯏ ꯇꯧꯔꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯈꯜꯂꯤꯔꯣ? ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ." "ꯑꯩꯗꯤ ꯀꯩꯒꯤ? ꯑꯗꯨꯕꯨꯔꯣ, ꯅꯨꯄꯥꯁꯤꯡꯗꯣ ꯅꯪ ꯎꯕꯗ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯗꯤ ꯅꯨꯄా ꯐꯪꯗꯕꯤ ꯃꯌꯨꯝ パンꯕ ꯈꯪꯗꯕꯤ ꯃꯆꯥꯏꯕꯦꯝ ꯑꯣꯏꯔꯒ ꯇꯣꯛꯍꯧꯔꯣꯏꯗ꯭ꯔꯣ? ꯅꯪ ꯍꯥꯏꯁꯤꯅꯤ, ꯁꯣꯏꯔꯣꯏꯍꯦ ꯉꯁꯤ ꯅꯪ ꯑꯩ ꯈꯨꯠꯇ." ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯆꯤꯛꯄ ꯎꯃꯪꯗꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯄꯨꯝꯅꯤꯟ ꯅꯤꯜꯂꯔꯤ꯫ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯍꯧꯅ ꯀꯞꯂꯛꯄ ꯇꯥꯏ꯫ ꯎꯃꯪꯗꯨꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯁꯥ ꯁꯟ ꯄꯨꯝꯕꯁꯨ ꯉꯁꯤꯗꯤ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯔꯛꯇꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ
ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯩꯈꯨ ꯑꯃꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯎꯃꯪꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯩꯈꯨꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯑꯃꯨꯛ ꯆꯥꯏꯊꯣꯛꯏ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯡꯂꯝꯕ ꯇꯥꯔꯝꯕ ꯄꯨꯝꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯦꯞꯂꯛꯏ꯫ ꯑꯗꯨꯒ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯗ ꯀꯞꯇꯨꯅ ꯑꯩ ꯁꯤꯔꯕ? ꯑꯣ ꯑꯩ ꯁꯤꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯝꯊꯤꯅ ꯁꯤꯗ꯫ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ, ꯑꯩ ꯍꯤꯡꯅꯤꯡꯂꯤ꯫ ꯍꯦ ꯑꯁꯤꯕꯒꯤ ꯂꯥꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯜꯂꯝꯀꯣ꯫ ꯑꯩ ꯁꯤꯕ ꯄꯥꯝꯗ꯭ꯔꯤ, ꯑꯩ ꯁꯤꯅꯤꯡꯗꯦ꯫ ꯑꯩ ꯂꯨꯍꯣꯡꯒꯗꯕ ꯋꯥꯠꯂꯤ, ꯑꯩ ꯑꯃꯨꯛꯇ ꯂꯨꯍꯣꯡꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯁꯤꯔꯕꯁꯨ ꯁꯤꯒꯦ꯫ ꯑꯗꯨꯝꯅ ꯀꯞꯄꯗꯨ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝ ꯄꯛꯇꯦꯍꯦ, ꯑꯩ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯦꯀꯣ, ꯅꯪ ꯑꯗꯨꯝ ꯀꯞꯍꯧꯔꯣꯀꯣ꯫ ꯀꯥꯏꯗꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯗ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯊꯝꯂꯝꯂꯤꯕꯁꯤꯕꯣ? ꯁꯤꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯖꯩ, ꯁꯔꯨ ꯉꯥꯛꯇ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯃꯇꯣꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯥꯞꯄꯣ꯫ ꯌꯥꯗꯕꯒꯤꯅꯤ, ꯃꯇꯣꯡꯁꯤꯡꯗꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯅꯪꯒꯤꯗꯣ꯫ ꯑꯗꯨꯗꯤ ꯈꯤꯇꯪ ꯐꯖ ꯐꯥꯠꯇꯦꯍꯦ꯫ ꯑꯗꯨ ꯉꯥꯏꯈꯣ ꯍꯥꯏꯕ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯤ, ꯁꯛꯎꯗꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯍꯧꯔꯦ ꯑꯗꯨꯃꯛ ꯁꯔꯨ ꯄꯣꯂꯥꯡꯗꯨ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ, ꯂꯩꯍꯥꯎꯗꯨ ꯇꯍꯥ ꯇꯍꯥ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯊꯦꯡꯂꯦ ꯍꯥꯏꯅ ꯇꯧꯖꯔꯤꯕꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯄꯥꯔꯤꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯂꯩꯍꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯃꯥ ꯍꯤꯡꯆꯥꯕ, ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯅꯁꯛꯇꯨꯒ? ꯄꯥꯔꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯉꯔꯥꯡꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ, ꯃꯁꯥꯗ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯂꯩꯍꯥꯎ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗ ꯃꯃꯤꯠꯇꯨ ꯑꯔꯣꯏꯕꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯒ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯁꯥꯎꯔꯞꯅ ꯇꯥ ꯄꯥꯔꯤ, ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯕ꯭ꯔꯣ? ꯀꯩꯅꯣ, ꯑꯩ ꯁꯤꯒꯦ ꯍꯥꯏꯈꯤꯗꯤꯌꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥ ꯂꯩꯍꯥꯎꯅ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ, ꯌꯥꯝ ꯁꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ? ꯁꯤꯅꯤꯡꯂꯗꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯃꯖꯥꯏꯕꯦꯝꯃꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ꯫ ꯇꯜꯂꯦ ꯑꯋꯣꯏꯕ, ꯋꯥꯏꯔꯤꯅꯦꯅ ꯀꯤꯔꯕ ꯉꯥꯛꯇ ꯍꯥꯠꯄꯒ ꯇꯨꯞꯄꯒ ꯈꯤꯇꯁꯨ ꯊꯃꯣꯏꯒꯁꯦ ꯅꯧꯊꯣꯛꯀꯗꯕ ꯋꯥꯍꯩꯒ ꯍꯥꯏꯔꯧ ꯀꯩꯗꯧꯒꯦ? ꯇꯥ ꯄꯥꯔꯤ, ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯒꯤ ꯃꯇꯧ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯅꯔꯕ ꯋꯥꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯇꯥ ꯄꯥꯔꯤꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯅꯣ ꯈꯪꯅ ꯈꯪꯅ ꯋꯥꯗꯣ ꯅꯆꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯃꯥꯕꯣꯛꯀꯤ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯈꯪꯉꯤ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯃꯗꯤ ꯏꯁꯥꯅ ꯈꯥꯝꯖꯤꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕꯗ ꯑꯅꯦꯝ ꯑꯋꯥꯡ ꯂꯩꯕ꯭ꯔꯥ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯃꯁꯤꯗ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯇꯥ ꯄꯥꯔꯤ, ꯑꯩꯁꯨ ꯈꯪꯉꯤ ꯇꯥ ꯄꯥꯔꯤꯅ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯇꯥ ꯄꯥꯔꯤ, ꯐꯔꯦꯁꯦ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯇꯥ ꯄꯥꯔꯤꯁꯨ ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯏ꯫ ꯄꯥꯔꯤ ꯈꯣꯟꯖꯦꯜꯗꯨ ꯍꯧꯔꯞꯅ ꯆꯠꯈ꯭ꯔꯤꯕ ꯀꯦꯇꯨꯀꯤꯕꯨ ꯌꯦꯡꯂꯒ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯥꯎꯅꯤꯀꯣ? ꯁꯤꯔꯒ ꯆꯪꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯅꯤꯅ ꯅꯁꯥꯅ ꯑꯗꯨꯝ ꯍꯥꯏꯖꯧ꯫ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ꯫ ꯑꯁ ꯂꯩꯍꯥꯎ, ꯅꯪꯁꯨ ꯅꯕꯨꯡꯉꯩꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇꯗꯤ ꯎꯕꯤꯕ ꯌꯥꯕꯅꯤ, ꯐꯠꯃꯟꯗꯦꯍꯦ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯩꯍꯥꯎꯗꯨ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯪꯂꯛꯄꯒ ꯎꯔꯦ ꯀꯥꯗꯨꯅ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕꯗꯨ꯫ ꯂꯩꯍꯥꯎ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯦꯇꯨꯀꯤꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯀꯤꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤꯕꯗꯨꯁꯨ ꯎꯔꯛꯏ꯫ ꯂꯩꯍꯥꯎ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯖꯥꯏꯕꯦꯝꯃ꯫ ꯀꯦꯇꯨꯀꯤ ꯁꯠ ꯌꯦꯡꯂꯛꯇꯨꯅ ꯂꯩꯍꯥꯎ, ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯌꯥꯝ ꯐꯔꯦ꯫ ꯑꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯁꯨ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯀꯣ, ꯑꯩꯅꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯀꯦꯇꯨꯀꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯊꯦꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯀꯦꯇꯨꯀꯤꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯒ ꯃꯅꯥꯏ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯒꯤꯅꯣ ꯃꯖꯥꯏꯕꯦꯝꯃꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯨꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯃꯖꯥꯏꯕꯦꯝꯃꯅ ꯊꯛꯅꯕ ꯁꯪꯒꯣꯝ ꯈꯔ ꯈꯖꯤꯛ ꯁꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ꯫
ꯂꯩꯍꯥꯎ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯛꯇꯦ. ꯁꯥꯎꯔꯒ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯗꯨ ꯈꯛꯇꯅꯤ. ꯑꯗꯨ ꯐꯔꯕꯅꯤ. ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯅꯪꯕꯨ ꯑꯃꯨꯛ ꯀꯩꯒ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ. ꯑꯩꯁꯨꯅꯤ ꯄꯥꯈꯠꯃꯟꯕꯒꯤ ꯀꯞꯂꯨꯔꯕꯅꯤ. ꯐꯔꯦꯁꯦ. ꯑꯗꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯑꯩꯁꯨꯅꯦ ꯑꯃꯁꯤ ꯁꯥꯎꯔꯤꯁꯦ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ. ꯍꯣꯏ. ꯑꯗꯣ ꯆꯦꯛꯇꯤ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯍꯣꯏ ꯍꯣꯏ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯍꯥꯎ ꯅꯨꯄꯤꯗꯨ ꯊꯝꯂꯝꯂꯒ ꯃꯖꯥꯏꯕꯦꯝꯃꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯗꯨꯃꯛ ꯁꯥꯎꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁ ꯃꯥꯡꯂꯦ ꯂꯣꯏꯅ ꯃꯥꯡꯂꯦ. ꯑꯗꯨꯃꯥꯏꯅ ꯃꯖꯥꯏꯕꯦꯝꯃꯅ ꯁꯥꯎꯔꯕꯗꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯀꯥꯇꯣ ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ. ꯀꯦꯇꯨꯀꯤ ꯁꯥꯎꯔꯝꯃꯤ. ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤ. ꯏꯁ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥ ꯑꯃꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯕꯗꯤ ꯍꯌꯦꯡ ꯑꯆꯧꯕ ꯂꯥꯟꯖꯥꯎꯒ ꯊꯣꯛꯂꯕꯗꯤ ꯃꯥꯂꯦꯝꯁꯦ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯁꯥꯎꯕꯗ ꯃꯨꯠꯄ ꯁꯣꯏꯔꯣꯏ. ꯀꯦꯇꯨꯀꯤ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯇꯦ. ꯑꯗꯨꯕꯨ ꯁꯥꯎꯅ ꯃꯃꯤꯠꯇꯨꯗꯤ ꯄꯩꯅ ꯌꯦꯡꯂꯛꯏ. ꯂꯩꯍꯥꯎ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯒ ꯀꯅꯥꯅ ꯌꯦꯡꯅꯒꯦ? ꯅꯃꯤꯠꯀꯥꯗꯣ ꯂꯣꯏꯅ ꯐꯩꯕ ꯇꯥꯔꯦ. ꯌꯦꯡꯉꯛꯀꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯀꯤꯖꯩꯌꯦꯕ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯒꯤ ꯁ꯭ꯀꯨꯜꯗꯨ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯃꯍꯥꯛꯁꯨ ꯎꯔꯦ ꯀꯥꯗꯨꯗ ꯆꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ. ꯃꯗꯨ ꯎꯕꯗ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯦꯇꯨꯀꯤꯅ ꯁꯠ ꯈꯨꯝꯂꯛꯏ. ꯑꯩꯅ ꯇꯧꯔꯤꯅꯤ. ꯀꯔꯤꯒꯤ? ꯃꯔꯝ ꯂꯩ. ꯑꯗꯨꯕꯨ ꯃꯔꯝꯗꯨ ꯀꯩꯅꯣ ꯍꯥꯏꯌꯨꯗꯅ. ꯍꯥꯏꯕ ꯌꯥꯗꯦ. ꯑꯣ ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ. ꯑꯗꯨ ꯄꯥꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯏꯄꯥꯔꯣ? ꯏꯆꯥꯒ ꯋꯥ ꯑꯃꯇ ꯁꯨꯝ ꯈꯟꯅꯁꯤꯔ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ. ꯀꯩ ꯋꯥꯅꯣ? ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ. ꯏꯆꯥꯕꯨ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯒꯅ ꯏꯄꯥꯅ ꯑꯃ ꯍꯦꯛꯇ ꯁꯤꯜꯂꯒꯦ. ꯄꯥꯕ ꯑꯗꯨ ꯋꯥꯗꯨ ꯇꯣꯛꯁꯤ. ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯄꯥꯝꯗꯦ. ꯑꯩ ꯃꯇꯝ ꯈꯔ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯖꯈꯤꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇꯦ. ꯑꯃꯗꯤ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯅꯆꯥꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯤꯖꯒꯦ. ꯄꯥꯕ ꯍꯣꯏꯅ ꯃꯁꯤꯗ ꯈꯨꯠ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ. ꯍꯣꯏ ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯍꯦꯛ ꯇꯧ. ꯏꯄꯥꯒꯤꯗꯤ ꯏꯆꯥꯅꯕꯨ ꯇꯧꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯦ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ. ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯃꯗ ꯀꯣꯏꯕ ꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯃꯅꯥꯏꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ. ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯥꯛꯄꯅꯤ. ꯆꯠꯅꯁꯨ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯔꯤ. ꯃꯖꯥꯏꯕꯦꯝꯃ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ. ꯁꯥꯎꯕꯤꯒꯗ꯭ꯔꯥ? ꯀꯦꯇꯨꯀꯤ ꯂꯩꯍꯥꯎꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤꯗꯨꯕꯣ? ꯑꯔꯨꯕꯗꯤ ꯅꯠꯇꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛ ꯍꯪꯕꯗ ꯑꯀꯤꯕ ꯐꯥꯎꯕ. ꯌꯥꯔꯦꯀꯣ ꯋꯥꯗꯨ ꯀꯣꯏꯊꯣꯛꯂꯒ ꯂꯩꯔꯅꯨ. ꯅꯪꯅ ꯍꯪꯒꯗꯕꯗꯣ ꯑꯗꯨꯝ ꯍꯪꯂꯛꯎ. ꯃꯖꯥꯏꯕꯦꯝꯃꯅ ꯄꯥꯝꯕ ꯅꯨꯄꯥ ꯃꯈꯜꯁꯤꯕꯨ ꯀꯔꯤ? ꯍꯥꯏꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯀꯌꯥ ꯑꯃꯅꯁꯨ ꯃꯖꯥꯏꯕꯦꯝꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨꯅꯤ. ꯑꯗ ꯃꯖꯥꯏꯕꯦꯝꯃꯅ ꯑꯃꯠꯇ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ. ꯑꯗ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ. ꯀꯦꯇꯨꯀꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ ꯑꯁ ꯑꯩꯗꯤ ꯑꯇꯩꯒ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯒ ꯅꯣꯛꯀꯅꯨ. ꯑꯩ ꯄꯥꯈꯠꯂꯤꯕ ꯖꯥꯠꯅꯤ. ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯒ ꯍꯥꯏꯔꯨꯔꯗꯤ. ꯑꯣ ꯄꯥꯈꯠ ꯆꯥꯎꯕꯤ. ꯄꯥꯈꯠꯄꯤꯌꯨ ꯍꯥꯏꯗꯦ ꯅꯪꯉꯣꯟꯗ. ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯊꯤꯅ ꯇꯧꯕ ꯌꯥꯎꯈꯤꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯗꯨꯕꯣ? ꯄꯥꯈꯠꯀꯅꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯕꯨꯔꯣ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ, ꯍꯦꯛ ꯌꯦꯡꯕꯗ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ, ꯑꯗꯨꯒꯨꯝꯕꯗꯨ ꯄꯥꯝꯃꯤ. ꯑꯗꯨꯒꯨꯝꯕ ꯄꯥꯈꯪ ꯑꯃꯗ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ. ꯍꯥꯏꯕꯗꯤ ꯂꯥꯏꯔꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯥꯏꯗ꯭ꯔꯦ. ꯑꯗꯨꯒꯤꯗꯤ ꯍꯣꯏ ꯈꯟꯐꯝꯕꯨꯗꯤ ꯊꯣꯛꯏ. ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯜꯂꯔꯣꯏꯒꯦ ꯈꯜꯂꯤ. ꯍꯥꯏꯗꯤ ꯑꯩꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯦꯝꯃꯅꯤ. ꯂꯥꯏꯔꯕ ꯄꯠ ꯇꯠꯂꯕ ꯄꯥꯈꯪ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯔꯦ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯒꯅ ꯁꯦꯝꯗ꯭ꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯇꯨꯀꯤꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯏ. ꯂꯩꯍꯥꯎꯅ ꯏꯁ ꯑꯩꯗꯤ ꯃꯖꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯍꯦꯛ ꯈꯜꯂꯨꯗꯦ. ꯆꯠꯂꯤ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯑꯅꯤꯗꯤ ꯎꯃꯪꯗꯨꯒꯤ ꯐꯖꯕꯁꯤꯡꯗꯨ ꯌꯦꯡꯅ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯅ ꯇꯞꯅ ꯏꯟꯅꯔꯤ ꯍꯥꯏꯕ. ꯇꯥꯈꯤꯕꯅꯤ ꯎꯃꯪꯗꯨꯒꯤ ꯖꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯨ. ꯋꯥꯍꯩ ꯑꯗꯨꯅ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯃꯤꯗꯨꯅ ꯇꯨꯡ ꯑꯁꯨꯝ ꯏꯜꯂꯛꯄ? ꯃꯥꯅꯤ ꯋꯥꯍꯩꯗꯨꯅꯅꯤ. ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ.
उमंगदुगी मयाई सबुक्ता थवाई कया अमा कोइना पाइदुना सानरी मानी उमंगसी असीबा निंगमद्रबा थवाई कयागी सानफमनी चंगलुबनी खंगदबना मजाइबे मकेतुकी अमदि लेहाउना ताख्रे मखोई अनिना सानखिबा वारिसिंदु थवाई सिंगदुना लुमना लौसिंख्रे थवाई अमनदी तुमिन्ना मयामना सानरिबदु याउदबि फमरी मतौदुदा मखोइबु ngak seliba saudaba khonjelduna hanglai kaidore nangdi mayamna tawribasi yaudabि tumina sum leirabadi thawaiduna atapa khonjelda khumlai ayawningde karigi aibu nongma khakta oirabasu aigi asengba hinglingi saktamto aduda amukta oyenbi ha ai kanagumi mabu aigi taloi oige khankhre aduna ibu amukta aigi asengba saktamto मधुद ओहनबियो इ मधु ओइथोक्तबनी करमना असीब थवाई नाहकना अमुक हिंदुना ताइबंग मी अमग लुहुंगनी मधु यादे चनदेको असमना खंजेलदुना यादे हाइरबसु थवाइदुनदी अनम कन्नु मतौ लौदुना यामना कन्ना हंजिन हंजिन हाइजरमी थवाइदुगी निंगाइदा खांगमा ngamjaba माले अपाम्बा अदुमक पिरकले थवाइदो हराउबगी ngamखै लेखिद्रे महाकी मतौदो न्याक असुम येंगलगा सउदबा खंजेलदुना अमुकसु हाइरे येंगो वा हाइखिगे मुन्ना थाउ नाहकि हौजिक ओइरिबा सक्तमसे नुंगमा खक्तगी अदुना नाहकना पांगथोकि खलिबदो मतम लरिङै पांगथोकपा ngamba ओइजरो हौख्रे मिकुप खरा थवाइदुना ओनखिबा नुपादो लाक्ले मजाइबे मकेतुकीगी कोनुंग तमना लाइबकना फरिसु अहिंदु फना थेंगलबदु फाउबा मजाइबे मकेतुकी तुमलमद्रि मागी कागी थोंनाउ मयादु लेपलगा असुम अहिंगी फजबदु येंगलमबनी असुम येंगलकपदा उरई थवाइदुना ओनखिबा नुपादुना कोनुंगदा संगसिलक्लिबदु मधु उबदा मसिंदा तपना इ कनाना नुपासिदि अहिंगसिदा करिगी लोना संगलक्लिबा मागी सिदि हइगी माइकैदा असुम लाक्ले नुपासिगी सक्तमसिदि फसेदा अवातपा लेते नुपादो असुम असुम संगसिलक्पना मजाइबे मकेतुकीगी थोंनाउ मपा सबसाना लेपलाई अदुगा मखुतु खत्तुना लाओ हाइबगुमसु तौरई मजाइबे मकेतुकी मतौदु येंगलगा मागी सिबु अइबु कौरिब्रा मानी अइबु कौबनी असि हाइदुना मजाइबे मकेतुकीदो वखल हेना खंजिन मतौदा मागी कादगी प्रप्रप थोक्लक्तुना नुपादुगी मांगदा लेपि मखोय अनिना तौरिबदो कनासु उहौद्रे नुपादो तपना लुम लुम लाउबो खंजेल अमदा हाइरे मजाइबे मा पाखंग ओइबा अयहाकना मजाइबे मगी नापदा तखेलेना सोमसे चिनबगी अयाबदो मजाइबे मना मजाइबे मकेतुकी करिबु तौख्रबा थवाइदुना ओनमा नुपादुना हाइरिबदो खुदक्ता याथोख्रे मिकु खुरा हौसिनख्रे मजाइबे मकेतुकी अमदी थवाइना ओनमा नुपादो मखोय अनि पुन्ना निंथौग्या स्कूल अमदी थासना अनिगी मांगदा लेपि निंथौग्या स्कूल मांगदा लेपलिबा तंबदो करिनो कनानो थिगतपा तौदा मसागी अपाम्बदो खुदक्ता याथोरई इसाना नुपा असिगबु लुहुंबा पामलबदी इपागिदि अकाइबा लेते हयेंग नोंग हेक nganbaga ipana sauna leiba pumjau thinduna nakhoi anibu luhongani wafam adu tabada thasna mapuroibada yenglaktuna ining thau nasagi khwaidagi luba tangkak asida ining thauna nasa sina haibu wada sat hekta taraida yathoklibudo aidi pamjadi nupa asi kana karaidagi no karino haibudo kupna thidok saningi hekta ta tawhanjaningi wafamdo ningthauya school na khumba nangjingai mazaibe maketuki na oina tap oktuna khumlai bingna thauba athapa khulamadagi maboktuga maga khakta leibani loi sida magi maram haibo sidagi hena khangningai leite adu oirasu ima yare aina haikrabadi hayemak isabu mapa aina nupa siga sauna luhongani aduneba papa असुमना हिंदुसु हौख्रे मथंगी नुमितनी निंथौया स्कूल की लेबाकतो मजाइबे मलुहुंबगी पाउना माइकई खुदिंग पुमनिन निल्लरी अंगांग हाइबा लैत्रे अहन हाइबा लैते मजाइबे मकेतुकी की लुहुंबगी वारी ngakta ngaikhre कोनुंगदुसु पुमलांग हेक्लांगी मरकसिदा मजाइबे मकेतुकी महाकी चानजबी मताइबे मले हाउदी ngakpana kham thengले महाक्ति पुमनमक खंगलिबनी मागी मजाइबे मसिगा खंगनबा नुपा लैते हाइबा
ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏꯕ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯥꯕꯒ ꯇꯍꯥ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯨ ꯂꯩꯍꯥꯎꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯄꯥꯔꯤ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯄꯥꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯍꯥꯎꯗ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯤꯔꯛꯏ꯫ ꯐꯤꯅꯤ, ꯃꯖꯥꯏꯕꯦꯝꯃꯗ ꯅꯪꯅ ꯈꯔ ꯄꯤꯕꯤꯌꯨ꯫ ꯉꯁꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯁꯨ ꯑꯩꯒꯤ ꯄꯤꯛꯂꯕ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯈꯨꯗꯣꯜ ꯑꯁꯤꯅ ꯃꯐꯝꯗꯨꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯃꯗꯨꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯑꯩ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯂꯩꯍꯥꯎ ꯇꯞꯅ, ꯇꯥ ꯄꯥꯔꯤ, ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯕꯅ ꯅꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯇꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤ ꯍꯥꯏꯕꯁꯦ ꯎꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯇꯥ ꯄꯥꯔꯤꯅ ꯍꯔꯥꯎꯅ ꯅꯣꯛꯄ ꯎꯕꯗ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯣꯛꯄ, ꯀꯞꯄ ꯎꯔꯒ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯀꯞꯄ, ꯋꯥꯕ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯕ꯫ ꯇꯥ ꯄꯥꯔꯤꯅ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯌꯦꯡꯂꯔꯣই ꯍꯥꯏꯅ ꯌꯦꯡꯗ꯭ꯔꯤꯕ꯭ꯔꯥ? ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯍꯥꯎꯗ ꯃꯃꯤꯠꯇꯨ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯛꯏ꯫ ꯂꯩꯍꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯤꯠ ꯆꯥꯟꯅꯕ ꯉꯝꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯃꯥꯏꯗꯨ꯫ ꯄꯥꯔꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯃꯑꯣꯡꯗ, ꯂꯩꯍꯥꯎ, ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯗꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯣ꯫ ꯂꯩꯍꯥꯎ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯃꯥꯏꯊꯣꯡꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯡꯂꯝ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯄꯥꯔꯤ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯈꯥꯝꯃꯤ꯫ ꯄꯥꯔꯤ ꯇꯞꯅ, ꯂꯩꯍꯥꯎ, ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯂꯩꯍꯥꯎ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯑꯃꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯔꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯍꯪꯍꯧꯔꯕ ꯊꯃꯣꯏ ꯑꯁꯦ ꯂꯩꯍꯥꯎ, ꯅꯪꯅ ꯑꯃꯨꯛꯇ ꯃꯦꯟꯁꯤꯟꯕꯤꯌꯨ꯫ ꯂꯩꯍꯥꯎ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯣꯜꯂꯝꯕ ꯁꯣꯔꯗꯨ ꯊꯤꯡꯒꯠꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯁꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯄꯥꯔꯤ ꯇꯞꯅ ꯑꯃꯨꯛꯁꯨ, ꯂꯩꯍꯥꯎ, ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯃꯣꯏ ꯑꯅꯤ ꯁꯛꯈꯪꯅꯈ꯭ꯔꯤ꯫ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯃꯁꯨꯡ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯃꯃꯥ ꯊꯥꯁꯅꯥꯗꯤ ꯀꯌꯥ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪꯅꯤ, ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ? ꯌꯥꯅꯤꯡꯗ ꯌꯥꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯂꯝꯂꯦ ꯃꯄꯥꯝ ꯂꯝꯗꯝꯗꯣ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ꯫ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯇꯝꯕ ꯉꯝꯗ ꯉꯔꯥꯡꯅ ꯁꯛꯈꯪꯅꯕ ꯊꯧꯕꯒ ꯄꯨꯟꯅ ꯂꯥꯛꯂꯦ ꯊꯋꯥꯏ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯎꯃꯪꯗꯣ꯫ ꯍꯧꯔꯦ ꯎꯃꯪꯗꯨ ꯆꯪꯁꯤꯜꯂꯛꯄꯒ ꯑꯀꯤꯕ ꯃꯁꯛ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕꯅ, ꯃꯖꯥꯏꯕꯦꯝꯃ, ꯑꯀꯤꯕ ꯐꯥꯎꯕ꯭ꯔꯣ? ꯀꯤꯗꯦ, ꯅꯪꯅꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩ ꯑꯀꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯦ꯫ ꯊꯧꯕ ꯋꯥꯍꯩꯗꯨꯗ ꯀꯦꯇꯨꯀꯤ ꯃꯍꯥꯛꯇꯤ ꯎꯍꯟꯗ ꯃꯆꯤꯟꯗ ꯍꯥꯏꯔꯞ ꯆꯤꯡꯈꯠꯇꯨꯅ ꯈꯖꯤꯛ ꯅꯣꯛꯈꯤ꯫ ꯀꯦꯇꯨꯀꯤ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯂꯒ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯒꯗꯧꯕ? ꯌꯧꯒꯗꯧꯔꯦ, ꯈꯔ ꯆꯠꯂꯒꯗꯤ ꯑꯗꯨꯃꯛ ꯌꯧꯔꯦꯗ꯫ ꯑꯗꯨ ꯋꯥꯔꯕꯣ? ꯋꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯦꯞꯄ ꯂꯩꯇ꯫ ꯀꯦꯇꯨꯀꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕꯁꯨ ꯌꯧꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯀꯩꯅꯣ ꯌꯧꯔꯦꯗꯤ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯒ ꯌꯧꯕꯗꯤ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯁꯤꯗꯤ ꯌꯥꯝ ꯋꯥꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯣꯜꯂꯛꯂꯤ꯫ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯋꯥꯔꯕꯣ? ꯋꯥꯒꯅꯨ, ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯉꯁꯤ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ, ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯍꯧꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯛꯏ꯫ ꯂꯩꯍꯥꯎ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯇꯥ ꯊꯧꯕ, ꯍꯧꯖꯤꯛꯀꯤꯗꯨ ꯅꯪꯂꯣ? ꯑꯩꯅꯤ, ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯀꯞꯂꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯣꯡꯐꯝꯗꯨꯁꯨ ꯈꯖꯤꯛ ꯆꯥꯍꯧꯗꯕꯅ ꯈꯨꯗꯤ ꯍꯦꯛ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯀꯟꯅ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯂꯥꯛꯑꯣ, ꯑꯩꯁꯦ ꯅꯪꯒꯤ ꯊꯧꯕꯅꯤ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯊꯧꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯀꯤꯔꯤꯕ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯈꯨꯠꯁꯤ ꯁꯝꯂꯛꯑꯣ꯫ ꯊꯧꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯁꯔꯨ ꯉꯥꯛꯇ ꯑꯣꯜꯂꯛꯂꯤ꯫ ꯊꯧꯕ ꯁꯔꯨ ꯃꯌꯥꯝꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯕꯝꯗ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯃꯗꯨ ꯎꯕꯗ, ꯏꯃꯥ! ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ!
ꯑꯩꯍꯥꯛ ꯅꯨꯄꯥꯁꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯨꯠ ꯑꯣꯏꯔꯝꯃꯦ ꯃꯨꯠꯅꯦ ꯍꯥꯏꯕ ꯃꯨꯠ ꯊꯧꯕ ꯃꯇꯧꯗꯨ ꯌꯦꯡꯅ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯃꯥꯡ ꯌꯥꯎꯗ꯭ꯔꯕ ꯁꯔꯨꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯅꯣꯛꯂꯛꯏ ꯀꯦꯇꯨꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯊꯧꯕꯒꯤ ꯊꯋꯥꯏꯁꯨ ꯅꯣꯛꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩ ꯉꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯐꯪꯂꯅꯤ ꯃꯁꯤ ꯄꯨꯝꯕ ꯅꯍꯥꯛꯀꯤ ꯅꯥꯄꯜꯅꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯕꯨ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯃꯥꯡꯍꯜꯂꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯊꯣꯛꯈꯤꯕꯁꯤꯡ ꯄꯨꯝꯕ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯀꯧꯗꯨꯅꯁꯨ ꯌꯦꯡꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯊꯧꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯣꯡꯂꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯧꯕꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯃꯆꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤ ꯑꯅꯤꯒꯤ ꯃꯔꯤꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯦ ꯃꯌꯥꯝꯗꯨ ꯉꯛꯄꯗꯤ ꯐꯥꯎꯅꯩ ꯑꯗꯨꯕꯨ ꯋꯥꯔꯤꯗꯨ ꯈꯪꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯍꯥꯎ ꯑꯅꯤꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ